ꯂꯨꯛ ꯄꯟꯗꯨꯞ 15 ꯄꯗ 1-32 ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯕ ꯌꯥꯎꯒꯤ ꯄꯥꯟꯗꯝ ꯈꯁꯅꯥ ꯊꯧꯕ ꯄꯨꯝꯅꯃꯛꯅ ꯑꯃꯁꯨꯡ ꯄꯥꯄꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯋꯥ ꯇꯥꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤ ꯑꯁꯤꯅ ꯄꯥꯄꯤꯁꯤꯡꯕꯨ ꯌꯥꯕꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯆꯥꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯄꯥꯟꯗꯝ ꯑꯁꯤ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯌꯥꯎ 100 ꯂꯩ, ꯀꯅꯥꯒꯨꯝꯕꯒꯤ ꯌꯥꯎ ꯑꯃ ꯃꯥꯡꯂꯕꯗꯤ ꯃꯍꯥꯛꯅ ꯌꯥꯎ 39 ꯑꯗꯨ ꯂꯝꯍꯥꯡꯗ ꯊꯅꯝꯂꯒ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯌꯥꯎ ꯑꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯤꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯅ ꯃꯗꯨ ꯐꯪꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯔꯥꯎꯃꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯂꯣꯟꯅꯕꯁꯤꯡ ꯄꯨꯟꯅ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯩꯒ ꯍꯔꯥꯎꯃꯤꯟꯅꯁꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯥꯎ ꯑꯗꯨ ꯑꯩꯅ ꯐꯪꯂꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯃꯊꯧ ꯇꯥꯗꯕ ꯙꯔꯃ ꯆꯦꯟꯕ ꯃꯤ 39 ꯄꯥꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯁꯔꯒꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯂꯩꯒꯅꯤ꯫ ꯃꯥꯡꯈ꯭ꯔꯕ ꯗ꯭ꯔꯥꯛꯃꯥꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒ ꯗ꯭ꯔꯥꯛꯃꯥ 10 ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯗ꯭ꯔꯥꯛꯃꯥ ꯑꯃ ꯃꯥꯡꯂꯕꯗꯤ ꯃꯍꯥꯛꯅ ꯊꯥꯎꯃꯩ ꯊꯥꯟꯒꯠꯇꯨꯅ ꯃꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯗꯨ ꯁꯤꯠꯇꯣꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯤꯔꯣꯏꯗ꯭ꯔꯥ? ꯃꯍꯥꯛꯅ ꯃꯗꯨ ꯐꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯕꯨ ꯄꯨꯟꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯍꯔꯥꯎꯃꯤꯟꯅꯁꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯗ꯭ꯔꯥꯛꯃꯥ ꯑꯗꯨ ꯑꯩꯅ ꯐꯪꯂꯦ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯄꯥꯄꯤ ꯑꯃꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯏꯁꯣꯔꯒꯤ ꯁꯔꯒꯗꯨꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯔꯥꯎꯕ ꯂꯩꯒꯅꯤ꯫ ꯃꯥꯡꯈ꯭ꯔꯕ ꯑꯣꯛꯇꯕ ꯃꯆꯥꯅꯤꯄꯥꯒꯤ ꯄꯥꯟꯗꯝ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯆꯥꯅꯤꯄꯥ 2 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤ, ꯏꯄꯥ, ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯟ-ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯑꯗꯨ ꯃꯈꯣꯏꯗ ꯌꯦꯟꯕꯤꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯥꯟꯅꯗꯕꯗ ꯁꯦꯟ ꯆꯥꯗꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯜ-ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯑꯗꯨꯗ ꯁꯥꯊꯤꯅ ꯆꯥꯛꯇꯥꯡꯕ ꯊꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯠꯈꯤꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯒꯤꯗ ꯆꯪꯖꯔꯨꯔꯦ꯫ ꯅꯤꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯑꯣꯛ ꯁꯦꯟꯅꯅꯕ ꯊꯥꯔꯝꯃꯤ꯫ ꯑꯣꯛꯅ ꯆꯥꯔꯤꯕ ꯑꯣꯛꯆꯥꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯌꯥꯝꯅ ꯊꯜꯍꯟꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯦꯛꯄ ꯃꯅꯥꯏꯁꯤꯡꯅ ꯆꯥꯅꯤꯡꯉꯥꯏ ꯂꯦꯝ-ꯄꯥꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯖꯒꯅꯤ, ꯏꯄꯥ, ꯑꯩꯅ ꯁꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯑꯅꯦꯛꯄ ꯅꯅꯥꯏꯁꯤꯡ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯥꯞꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯨꯞꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯄꯥ, ꯑꯩꯅ ꯁꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈ꯭ꯔꯦ꯫ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯄꯨꯔꯛꯂꯒ ꯃꯍꯥꯛꯄꯨ ꯁꯦꯠꯄꯤꯌꯨ, ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯃꯈꯣꯡꯗ ꯁꯦꯟꯗꯜ ꯇꯣꯡꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯥ ꯅꯣꯏꯍꯜꯂꯕ ꯁꯅꯥꯎ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯁꯤ ꯑꯃꯁꯨꯡ ꯍꯔꯥꯎꯁꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤ ꯁꯤꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯃꯥꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯍꯧꯔꯦ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯑꯗꯨꯗꯤ ꯂꯧꯕꯨꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯁꯨꯡ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯀꯧꯔꯒ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯤꯄꯥ ꯍꯜꯂꯛꯂꯦ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯣꯏꯍꯜꯂꯕ ꯁꯅꯥꯎ ꯑꯗꯨ ꯍꯥꯠꯂꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯐꯪꯖꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯤꯡꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯅ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯅꯕ ꯃꯍꯥꯛꯄꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯈꯤ, ꯌꯦꯡꯉꯨ, ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ꯫ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅꯕ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯠꯇꯁꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯔꯜ ꯅꯊꯨꯝ ꯑꯣꯛꯇꯕꯤꯁꯤꯡꯒ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯊꯣꯛꯈ꯭ꯔꯕ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯍꯜꯂꯛꯄꯗꯗꯤ ꯅꯍꯥꯛꯅ ꯅꯣꯏꯍꯜꯂꯕ ꯁꯅꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤꯗꯃꯛ ꯍꯥꯠꯂꯦ꯫ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛꯇꯤ ꯑꯩꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯩꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯆꯨꯝꯃꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯑꯁꯤ ꯁꯤꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯃꯥꯡꯂꯨꯔꯦ ꯑꯃꯁꯨꯡ ꯐꯪꯂꯦ꯫ ꯂꯨꯛ ꯄꯟꯗꯨꯞ 13 ꯄꯗ 1ꯗꯒꯤꯅ 38 ꯐꯥꯎꯕ꯫ ꯌꯨꯝ ꯄꯥꯅꯕ ꯍꯩꯁꯤꯡꯕ ꯃꯤꯒꯤ ꯄꯥꯟꯗꯝ꯫ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗꯁꯨ ꯍꯥꯏꯈꯤ, ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯒꯤ ꯌꯨꯝ ꯄꯥꯅꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯄꯥꯅꯕ ꯃꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯋꯥꯀꯠꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯇꯥꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯌꯨꯝ ꯄꯥꯅꯕꯒꯤ ꯆꯥꯒꯥ ꯆꯥꯗꯤꯡ ꯄꯤꯌꯨ, ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯅꯕ ꯃꯤ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯌꯨꯝ ꯄꯥꯅꯕ ꯃꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯈꯤ, ꯑꯩꯒꯤ ꯃꯄꯨꯅ ꯑꯩꯉꯣꯟꯗꯒꯤ ꯌꯨꯝ ꯄꯥꯅꯕꯒꯤ ꯊꯕꯛ ꯂꯧꯊꯣꯛꯄꯤꯒꯗꯕꯒꯤ ꯃꯔꯝꯅ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯗꯤ ꯂꯩꯄꯥꯛ ꯇꯧꯅꯕ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ꯫ ꯑꯩ ꯅꯤꯕꯁꯨ ꯏꯀꯥꯏꯖꯩ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯨꯝ ꯄꯥꯅꯕꯒꯤ ꯊꯕꯛ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯧꯁꯤꯟꯕꯤꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯁꯦꯟ ꯇꯣꯟꯕ ꯈꯨꯗꯤꯡꯕꯨ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯑꯍꯥꯟꯕ ꯑꯗꯨꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯄꯨꯗ ꯀꯌా ꯇꯣꯜꯂꯤꯕꯒꯦ? ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯊꯥꯎ ꯆꯥꯡ 100 ꯇꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯑꯏꯕ ꯆꯦ ꯑꯁꯤ ꯂꯧ, ꯑꯗꯨꯒ ꯊꯨꯅ ꯐꯝꯗꯨꯅ 50 ꯏꯁꯤꯜꯂꯨ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯗꯨꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯅ ꯀꯌꯥ ꯇꯣꯜꯂꯤꯕꯒꯦ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯒꯦꯍꯨ ꯀꯣꯔ 100 ꯇꯣꯜꯂꯤ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯑꯏꯕ ꯆꯦ ꯑꯗꯨ ꯂꯧ, ꯑꯗꯨꯒ 40 ꯏꯁꯤꯜꯂꯨ꯫ ꯃꯍꯥꯛꯅ ꯁꯤꯡꯅ ꯇꯧꯕ ꯃꯔꯝꯅ ꯃꯄꯨ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯗꯕ ꯌꯨꯝ ꯄꯥꯅꯕ ꯃꯤ ꯑꯗꯨꯕꯨ ꯊꯥꯒꯠꯈꯤ, ꯃꯔꯝꯗꯤ ꯖꯨꯛ ꯑꯁꯤꯒꯤ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯔꯣꯟꯗ ꯃꯉꯥꯟꯒꯤ ꯃꯆꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯤꯡꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯙꯔꯃ ꯆꯦꯟꯗꯕꯒꯤ ꯁꯦꯟ ꯑꯗꯨ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯁꯦꯝꯅꯕ ꯁꯤꯖꯤꯟꯅꯧ꯫ ꯃꯗꯨ ꯂꯣꯏꯈ꯭ꯔꯕꯗ ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ ꯂꯣꯝꯕ ꯅꯥꯏꯗꯕ ꯌꯨꯝꯗ ꯂꯧꯁꯤꯟꯕꯤꯒꯅꯤ꯫ ꯈꯖꯤꯛꯇꯗ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯗꯨ ꯑꯌꯥꯝꯕꯗꯁꯨ ꯊꯥꯖꯕ ꯌꯥꯕꯅꯤ꯫ ꯈꯖꯤꯛꯇꯗ ꯙꯔꯃ ꯆꯦꯟꯗꯕ ꯃꯤ ꯑꯗꯨ ꯑꯌꯥꯝꯕꯗꯁꯨ ꯙꯔꯃ ꯆꯦꯟꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯗꯕꯒꯤ ꯁꯦꯟ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅ ꯅꯈꯣꯏꯗ ꯑꯆꯨꯝꯕ ꯂꯟ ꯁꯤꯟꯅꯒꯅꯤ? ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯑꯣꯏꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯅꯈꯣꯏꯗ ꯅꯈꯣꯏꯒꯤ ꯑꯣꯏꯕ ꯑꯗꯨ ꯄꯤꯒꯅꯤ? ꯃꯤꯅꯥꯏ ꯑꯃꯅ ꯃꯄꯨ ꯑꯅꯤꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯃꯕꯨ ꯌꯦꯡꯊꯤꯔꯒ ꯑꯇꯣꯞꯄ ꯑꯃꯕꯨ ꯅꯨꯡꯁꯤꯒꯅꯤ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯃꯕꯨ ꯂꯨꯅ ꯇꯧꯔꯒ ꯑꯇꯣꯞꯄ ꯑꯃꯕꯨ ꯊꯑꯣꯏꯔꯣꯏ꯫ ꯅꯈꯣꯏꯅ ꯏꯁꯣꯔ ꯑꯃꯁꯨꯡ ꯁꯦꯟꯕꯨ ꯊꯧꯒꯜ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁꯦꯟ ꯊꯨꯝꯗ ꯀꯔꯥꯝꯕ ꯐꯥꯔꯤꯁꯤꯁꯤꯡ ꯑꯗꯨꯅꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯗꯨꯅ ꯖꯤꯁꯨꯕꯨ ꯀꯔꯦꯝꯅꯔꯝꯃꯤ꯫
ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯙꯔꯃ ꯆꯦꯟꯕ ꯁꯥꯁꯤꯟꯅꯩ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯈꯪꯏ, ꯃꯔꯝꯗꯤ ꯃꯤꯁꯤꯡꯅ ꯋꯥꯡꯅ ꯈꯟꯖꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯇꯨꯀꯠꯆꯕꯅꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯋꯥ ꯑꯗꯨ ꯌꯣꯍꯥꯟꯅ ꯇꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯄꯥꯛꯀꯤ ꯃꯔꯝꯗ ꯁꯟꯗꯣꯛꯂꯛꯂꯤ, ꯃꯤ ꯈꯨꯗꯤꯡꯅ ꯃꯗꯨꯗ ꯅꯝꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯀꯔꯤꯒꯨꯝꯕ ꯕꯤꯟꯗꯨ ꯑꯃ ꯃꯥꯡꯕꯗꯒꯤ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯃꯥꯡꯈꯤꯕꯅ ꯍꯦꯟꯅ ꯂꯥꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯥꯏꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯂꯧꯔꯕꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯏ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯈꯥꯏꯅꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯕ ꯅꯤꯄꯥ ꯑꯗꯨ ꯅꯨꯄꯤ ꯂꯥꯟꯅꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯃꯁꯨꯡ ꯂꯥꯖꯔꯁ꯫ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯃꯁꯨꯡ ꯑꯅꯥꯟꯕ ꯂꯤꯅꯦꯟꯒꯤ ꯐꯤ ꯁꯦꯠꯄ ꯀꯅꯥꯒꯨꯝꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯂꯥꯖꯔꯁ ꯀꯧꯕ ꯃꯁꯥ ꯑꯄꯨꯝꯕ ꯄꯥꯠꯄ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯇꯦꯕꯜꯗꯒꯤ ꯇꯥꯔꯛꯄ ꯃꯀꯨꯞ ꯃꯇꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯛ ꯌꯥꯝꯅ ꯊꯜꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯨꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯠꯄ ꯑꯗꯨ ꯂꯦꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯂꯔꯦ, ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯗꯨ ꯁꯤꯔꯦ, ꯑꯗꯨꯒ ꯁꯔꯒꯗꯨꯠꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯊꯥꯗ ꯄꯨꯈ꯭ꯔꯦ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯁꯤꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯨꯝꯂꯦ꯫ ꯃꯍꯥꯛꯅ ꯈꯝꯅꯨꯡ ꯂꯩꯄꯥꯛꯇ ꯑꯋꯥꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯌꯦꯡꯈꯠꯈꯤꯕꯗ ꯑꯊꯥꯞꯄꯗꯒꯤ ꯑꯕ꯭ꯔꯥꯍꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊꯥꯗ ꯂꯥꯖꯔꯁꯄꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯈꯤ, ꯏꯄꯥ ꯑꯕ꯭ꯔꯥꯍꯝ, ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ ꯑꯃꯁꯨꯡ ꯂꯥꯖꯔꯁꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯑꯩꯒꯤ ꯏꯔꯩ ꯑꯁꯤ ꯏꯪꯍꯟꯅꯕ ꯃꯍꯥꯛꯄꯨ ꯊꯥꯕꯤꯔꯛꯎ, ꯃꯔꯝꯗꯤ ꯑꯩ ꯃꯩꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯃꯩꯆꯥꯛ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯅ ꯍꯥꯏꯈꯤ, ꯅꯤꯡꯁꯤꯡꯉꯨ ꯏꯆꯥꯅꯤꯄꯥ, ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯅꯍꯥꯛꯀꯤ ꯑꯐꯕ ꯄꯨꯝꯅꯃꯛ ꯐꯪꯈꯤ, ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯂꯥꯖꯔꯁꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯐꯪꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯐꯪꯂꯦ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯋꯥꯃꯩꯆꯥꯛ ꯐꯪꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯇꯥꯟꯅ ꯂꯥꯟꯊꯣꯛꯅꯤꯡꯕꯁꯤꯡꯅ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅꯕ, ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯟꯅ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯂꯥꯜꯂꯛꯇꯅꯕ, ꯅꯈꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯑꯍꯥꯡꯕ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯔꯝ ꯑꯗꯨꯅ ꯏꯄꯥ, ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯤ, ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗ ꯊꯥꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 5 ꯂꯩ, ꯃꯈꯣꯏꯁꯨ ꯑꯋꯥꯃꯩꯆꯥꯛ ꯐꯪꯒꯗꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅꯕ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯥꯈꯤ ꯄꯤꯅꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯃꯈꯣꯏꯒꯤ ꯃꯧꯁꯤ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡ ꯂꯩ, ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯁꯅꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯠꯇꯦ ꯏꯄꯥ ꯑꯕ꯭ꯔꯥꯍꯝ, ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯈꯣꯏꯗ ꯆꯠꯂꯕꯗꯤ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯒꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯃꯈꯣꯏꯅ ꯃꯧꯁꯤ ꯑꯃꯁꯨꯡ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯤꯁꯤꯡꯒꯤ ꯋꯥ ꯇꯥꯗ꯭ꯔꯕꯗꯤ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯂꯕꯁꯨ ꯃꯈꯣꯏꯕꯨ ꯊꯥꯖꯍꯟꯕ ꯉꯝꯂꯣꯏ꯫